MAMI TV News yang biri ba ko ay kunamagpo thokchom sardana taram na okcha bagaloy na ikok non na khurumjari ngasi fongkiba pauche singdagi khomjinjaba paudam lobirasi ahan bada pongna fom pauche dagi lobigani Manipur gi irang asi mitai ST gi recommendation thana bagi order ga mari laina de Manipur da thokliba irang asi mitai bu schedule tribe list ta chalhanna bagi recommendation thana ba hotna badagi natte haina mayek seng na khanga ba ngasi STDSM gi president luching ba kangbu amana commission of inquiry lising ani ga kun ga humdoi da statement of affidavit ama pisin kre paw sina pona from gi headline oina fongli forest ki pothok sing athing ba yawdna puba yana ba NTPS hodokre One Nation One Pass haiba pandam da uwa yawba umangi pothok sing pass amakak law kraba matungda athing ba yawduna pothok puchin yana bagi damak NTPS na ngasi Union Minister Bhupendra Yadav da hodokre paw sina pona from gi anisuba headline oina fongli Government party na hanthana leibasi urubada makhoi gi damak ikaiba fawi Congress BJP da government party ama satkadaba list sajat yawdabasi laibak thibani government party amana hanthana leiba asi urubada lamdam asigi mi ama oina aikoi gi damakta ikaiba fawi haina MPPC gi working president KS Debaratan fongdokre MPCC na sinduna Imphal Congress Bhavan ngasi pangthokiba athoba Yubras B Tikendrajit ki samgo humputare suwa mapok kumon thoramda Debaratan wafam asi fongdokkibani Pau sing asina pokna from game maru iba pau ina fongli makha tarakpa asidi huyalan pau chedagi amok lobigani Kodo amasung kuki militant singna Imphal dima pulambida chaliba gari singdagi namduna sel mulle haba pau sina ngasi huyalan pau chegi ahan ma pau eduna headline tokduna fongli selfie drabadi satpa yade selfie raba matungda koki gi lamni haba mafam sing lanthokpa yanaba kotu thaba sejet ama piri driver sing amadi Imphal tamna lakpa truck tagi lupa chamanga laure Imphal tagi lakpadana lupa lising amaga chamanga laure haba pau sina sab headline tokduna fongli Thanipan Pazilanglaba May Ohumdagi Manipur da Thorok Liba Kanglu Masal ki tamthiraba lan asigi manungda Kuki Lamen Tuhenba amasung makhoi gi militant singbu mathau sangliba Kangpokpigi Committee on Tribals Unity Kotuna ngaihak leitana Imphal Dimapur lambi National Highway ani gi paringda makhal kaya gi blockade total shutdown banda chingba khongjang sing chathakibadagi highway paring asida mahusagumna passenger gari sing yauna posai puthok pusin tawba truck sing chenba leblurabasu haujikti khongjang sing asi handokkibadagi mahusagumna passenger gari sing masing chuna chendrabasu posai puba truck sing chatpa horakpada kotu yauna koki militant sing na tongan ba highway asigi mafam singda fajabolonda sizinaraga truck sing dagi namduna sel mulle Arvinder Raskhowa faction gi alpha ga peace agreement khudiyek pinakre accord ki yana ba wafam sing matam chana thabuk ta onthokani Amit Saha kumjali singamaga chamapan humpudra mapan gi April tareta Assam gi Sibasaga district ta ningtamba Assam amagi pandam da lingkhat khiba United Liberation Front of Assam alpha gi Arvinder Raskhowa na luchingba protok faction gi mu singa Assam amadi union lenga ki marakta peace accord ama khudiyek pinakhibaga loinana nakal ahum na yana ba wafam sing matam chana thabuk ta onthokna ba honarakani haina Home Minister Amit Saha na phongdokre MLA Taragi mathakta action lokhanaba changsiluba imagi mairagi thongmi mari police na phajiluri Manipur gi apunba ngamkhai saktam thukairaga separate administration pigadabani haiduna taliba kuki MLA Taragi mathakta lokhotpam thokpa thabuk sing lokhotkadabani haiduna taksinduna lakliba imagi mairagi thongmi mari police na phajilaga numidang pung 3:30 rom tarakpada thadorakre hairi Hariba pausing asina ngasi hoilan pausegi maroiba pausing oiri thagachari makha tarakpa asidi sanalaibak pauchedagi amok lobigani Mitop singda as the status bifam thokte Sadol Tribe Demand Committee Manipur Hauzik so tongan ba maikai singdagi mapandagi hural lanada changsilakpa mitom mian cha singda as the status bifam thokte haina Sadol Tribe Demand Committee Manipur gi president Moirangthem Diras Luwang na phongdokre Kuki MLA Taragi mathakta logi oiba action lokhatlo haiduna assembly da thomjinkhre Separate administration taliba kuki MLA Taragi mathakta logi oiba action lokhatlo haiduna imagi mairagi thomi singna ngasi Manipur State Legislative Assembly da thomjinduna khongjang changsinki khongjang changsinbada yawba thomi nipan police na phajinkhre hairi matum tarakpa asidi Shanghai Express pauchedagi amok lobigani Ulfaga Peach Accord khudiyek pinakre Hariba pau asina ngasi Shanghai Express pauchegi ahanba headline oiri Sasan pairiba BJP gi maru oiba khongthang ama oina United Liberation Front of Assam Ulfagi Pro-Talk faction na irai numita Union Home Minister Amit Saha gi mamangda Center amasung Assam government ka nakal ahungi oiba Memorandum of Settlement ama khudek pinakre Ulfa Pro-Talk faction adu masigi chairperson Arvind Raskhowana luchinglaga member tarataru ki mihut kangbu amana mahut sinki Assam ki Chief Minister Himanta Biswa su saruk yaki
amade Mizoramda AR na lupa crore 783 ki drugsing fagatke chatliba chahi sida Assam Rifles na Mizoramda lupa crore 783 ki drugsing fagat pagaloinana mamang chahi da fagat kiba changdagi chada yankai gi matakta hengatke Assam Rifles ki data matung ina mamang chahi lisingani kuni thoidana paramilitary force asina lupa crore 4.8 drugsing fagatke Maira Paibi Haudoki Beginning Sing Thorom Pangthokre. All Manipur Women Social Reformation and Development Samas Nupi Samas na Sinduna Nifuga Humdoirak Suba Maira Paibi Haudoki Beginning Sing Thorom ngasi thangmai banda leiba ima kuntongan bisanglenda pangthokre. Thorom aduda Nupi Samas ki President Thokchom Ramani Leima apunba Manipur kanba Imalup Amkilgi President Lorembam Nganbi Leima Tami Chingmi apunba Lupki President Yambem Momon Leima Chingtam United Welfare Association gi President Maibam Purnima Leima, Women's Association for Socio-Economic Development ki President R.K. Tharaksana Leima, Iramdam Kanbalup Ikal gi President Naurem Mema Leima, Nupi Samas ki Advisor Kundrakpam Indu Leima, Amadi Kabui Mador Association Kama gi President Atongpi Kamaina, Presidium Member Oina Seruk Yaki. Haiba pausing asina ngasi Sangay Express Pauchegi maru iba pao oina fongli. Ngasi ki oina di MAMI TV ki KHOMJINBA PAODAM matang asida loijare mayambu amuka hanna taram na opchari.